Government of India na Chin Kuki Narco Terrorist Singbong Ngak Senduna Kankhatpagi Thouong Khudakta Lepkadabani haina Coordinating Committee on Manipur Integrity Cocomi na thadorakpa cherol amana phongdorakli cherol asida hai ngarang more police ki IB ge security verek sanabagi damak nung thaba chaluba driver amasung handyman Kuki kulai paiba singna faraga tamtina food jaibada natana makhoigi haiwa dumper truck amasung mobile phone sing mulhobagi thawong ado Cocomi na kanyam tawi Manipura matam kayagi mamangdagi ingna chingna khundaminaraba furuk kayada kuki kulai paiba singna mathang landaduna lakli maitei pangal furuk ke mathaktasu thengkhang kayara kuki kulai paiba singna landaduna furuk asege miyoi kaya Khanghutakta punsi panghan khre kaya amana asok apanangan khre masi fawada maitei pangal singna khangdun leide mamang chahi kumja ing lisingani shumna kulhumdoi ke December 8 tasu imong manung puzari ba truck driver amaga helper amaga tamthiba maongda miyot minute jathaki balai khrapani kuki khulai paiba sing asina jatharakli ba ka henma thawong kaya asida government of India na tumina leshiliba asil laibak thibani nakal amaromda kuki lalhauba singa jathanaramba suspension of operation sugi yanaba ase haukiba February 18 da matam loikiba amade makha tana sangdokpagi paw leitabana su asi chanadre haina lawba tabani Manipur Legislative Assembly ki mifam na so amatoina makhatana sugi yanaba ase sangdoktanaba waref lokiba lekrabani adubu hojik fawba ahongba amata leitriba asina takpade kuki khulai paiba singna leiriba mafam sing asida leiriba Central Force personnel sing mathau tawdre haibadu mayek sengna takle maram aduna Government of India na athuba matamda action lawkhatpiyu amasong mijam miyam ngak senbiyu hainasu cherol asina makhatare